फीफा वर्ल्ड कप की फाइनल मैच येंगलिंगैदा खंगौदना कापसिलक्पा नोंमै मरुना पानबदगे नुपी अमा लैखिद्रे ngarang numidang Argentina amasung France na sanakiba Qatar World Cup 2022 की फाइनल मैच ता Argentina na France pu penalty shootout ta Mariani da mai thiba pibage harauba phongdokuna kapthorokpa nongmai maruna panbadage masagi imungda television da football match adu yengduna laibi nupi ama laikhidre thogdok adu da laikhidrabi nupi adu de singjamai wangma baigavati laikai Laisram ongbe salam ningol Ivetombe chahi yangkhai mapuroibe Laisram biramane chahi hompuni haire thogdok thokphomdagi phangba paugi matungina de thogdok adu ngarang numidang pung 12 minute nifurom ta badwai de thokivane thogdok thokpa matam aduda Laisram biramane ge kolupta leiba angang nupi yauna punna miyoi mapan lom FIFA World Cup ke final match imung aduda television da yengduna laikhe football match adu loisilakpa matamda khangogduna nongmai kapagi makhol ta khe tanja aduda ball yenglibi betombe khangogduna lekthara matam aduda yumgi miyoising na mahak nongmai na pale haiba khangki dei khudakta hospital da mahak pu pukhat khe hospital yauraba matung da mahak nongmai na pan bani haina khanglakhi bani haire mahaki haksangi oi thangba nanganda nongmai maru ama panbagi dakpham thengnakhe tungda yumgi ka singda yenglubada jingana phaklang oiba mafam amada nongmai maru ani panbagi dakpham thengnakhe thogdok adugi matangda han boina singjamai police station ki kangbu na thogdok thokpamda forensic ki team amaga loinana laktuna thijin humjin bagi thabak chathakhe adubu nongmai kablakliba mafam adu porompat police station na konba mafam oibadage case ama lokhatuna haujik thijin humjin bagi thabak chathaba hokre haire police tagi phangba paugi matungina de nongmai kapsilaktuna nupi adubu laikhidaba oigani haina chingnaba nongmai kaplakpa miyoi haiba nupa ama porompat police na ngasi fagatle haire loinana asi baksang postmortem tawba loikhre adubu imung manunggi miyoi singna nongmai kaplakliba miyoi adu faduna asengba masak khangduna ain gi oiba chapsaba thabak lokhatriba phawbade asi baksang lauroi haiduna mokta leiri haire thogdok adugi matangda ngasi mafam adugi local MLA su oiriba Manipur Legislative Assembly ki speaker TI Saityavrtana laikhidraba nupi adugi imungda laktuna laikhidrabagi imung manunggi miyoi sing unaduna thogdok adugi matangda nuaitaba phongdoklamki haire thogdok adugi matangda laikhidrabe salam ningol Ivetombi ge mapuroiba Laisram Biramani na thogdok adugi matangda pendaba phongdoktuna mara leiba miyoi athubada phaduna ain gi oiba action lokhatpi yuhaina phongdokhe loinana license nongmai pairaga mafam marang khangdana nongmai kapa miyoi adu athuba matamda fagatuna ain gi oiba pifam thokpa chairak pibi yuhai khe loinana Ivetombe nongmaina panduna laikhidaba thogdok aduga mari leinana laikai miyamna the brutal killing of late Srimati Laisram Ongbe Salam Ivetombi Debi Singjamai Wangma Baigapati laikai kauba JSC ama semkhre loinana JSC asigi convener oina samurai lakpam Sikandar Bukhan khre mihat asibu yaningdaba phongdoktuna ngasi JSC na Singjamai Wangma Kongbarota wakat mifam ama pangthokre mihat asida senariba miyoi fanaba chief minister ga hayeng umnaduna wari sanaragane mihat asida senaba miyoi fadriba phauba asiba masa lawdabaga loinana makha taba khongjang kaya changsilagane asigumba thogdok asi amuga na thoktanabagi damak nongmai gi license piba matamda munna thidolaga laingak na pibagi thabak chathabi haina JSC gi convener na phongdokre aroibada tabiriba pumnamak po thagachare